अहानबदा मरोइबा पाउ सखंगदबा सिंगना ngarang numidang RIMS ki director Professor A Santa gi yumda bom langsinduna pokai halamle Loktak Pata Sazaliba Atha Fum Homestay amadi Khangphok Sang Sing numit 15 ni gi manungda lauthokhinaba lengak na khangankhre Chathariba Parliament ki nongju mifam ngasisu opposition gi charang naba marakta nungtil pung 2 fawba yeithokre Amadi haukiba pung kunmari da India da nongna COVID positive oikiba masing 15,919 thengnakhre mioi 15 na lekhidre Khurumjari DEEPA SHAMURAILATPAM na poni news update pizari hauzik pausandong na pizari Impal Police Station gi manung chanba Uripok Ahanthem Lekai da leiba RIMS ki Director Professor A Santa gi mayumda ngarang numidang pung 9 makhairom tabada sakhangdaba singna lambi dagi bom langshinduna pokai halamle adubu bom adu Professor A Santa gi yum gi gate maya da leiba pukri da taraga pokai khibadagi kana amata asok apan yaukhide RIMS ki Director Professor A Santa gi yum gi security oina Impal Police Station gi personnel ani duty taraga leibani adubu yum asi lambi ga taina leibana kanana kari maram gidamak bom adu langsilambanu haibadu chapchana khangba ngamhaudabani hairi Loktak Pata Niyom Kaina Sazaliba Athafum Amadi Fumdi Mathakta Sariba Homestay Amasung Sangsing Numit 15 ni gi manungda lauthoknaba Loktak Development Authority Manipur na khangankre Manipur lengang na Loktak Pat ki akoiba gi fibam fagat hannaba honariba asigi manung channa Loktak Pata Athafum Sajanba Amadi Fumdi Mathakta Homestay Amadi Sangna Chingba Sajanbagi Chang Wangkhalakliba asina maram oiraga Loktak Pat ki akoibagi khalkai tharakpagi machak ama oirakli Maram asina Manipur Loktak Lake Protection Act Lisingani Taruki Section Mangagi Makhada Loktak Pat ki akoibagi khalkai tharakliba asigi yenglaga Champu Kangpok natana Loktak Pata Sariba Athafum Amadi Fumdi Mathakta Sariba Homestay Amasung Sangsing asi mapusing na masa na numit 15 ni gi manungda lauthokadabani Karigumba lauthok taba tarabadi Loktak Development Authority na lauthoklagani haikre Ngarang haudokiba Parliament ki nongju mifam ngasi nini chanba numitasu opposition gi charang na bamarakta nungthil pung 2 fawba yeithokre Ayuki pung 12 tabada House animak ki mifam haudoki Lok Sabha da Speaker Om Birla na House da hek changlakpaga opposition MP singna Modi government same haina lauba hauraki loina na wahang pahong haurakpada pochei mamal atyapak na wangkhalakpagi matangda khanaba Takshin duna play card sing pai duna kholau lauraki Speaker na chathariba opposition members singi thawong adu yade haina hanjin haira fawba toktabadagi House ki mifam pung 2 fawba yaithoki chap manana mawongda rajya ngapigani chap manaba mawongda Rajya Sabha dasu chairman Ben Kaina duna chair lauduna House ki mifam hawbaga opposition gi maikai degi pochei mamal tangbagi matangda khananaba taksilladuna kholau laurapada House ki mifam pung 2 fawba yaithoki Papers to be laid बैठिए KG Madhav Question number 21 agricultural tenants to enter the insurance net under the What measures is the government taking to curb such exploitation? आपने लगाया किसानों पर समर्थन मूल्य पर बाहर जाकर किसान की बात करते हो अंदर सदन में किसानों की बात नहीं करते हो बाहर जाके महंगाई की बात करते हो सदन के अंदर महंगाई की बात नहीं करते आपको पिछले सत्र में Union Health Ministry gi data gi matung inna India da haukiba pung 12 asida nauna COVID-19 positive oiba mioi 15,919 thengnakhre
Lising tara taruk chamaga tara humdoina laina asidagi fagatki amadi miyoi kunmanga na laikidre masiga tharaga hauzik faubada laichet asina maram oiraga laikidaba migi masing punna lak manga lising kunmanga chartered kamari fomanga oikibaga loina hauzik India da covid na naduna laiba migi masing na lak kama lising nifu humdoi chatruka yangkai mari oire positivity rate na chada mari dasmik manga taret oiki amasung fagatpagi chang na chada mari funipan dasmik mari taret oiki Health Ministry gi matung inna hauzik faubada laina asdagi ngakthoknaba laibak asigi oina crore chani hena covid vaccine kapthokre hari matang asta break amatang lauminasi Pony TV na makhal mathel gi thoram sing sanduktuda miyam gi seba tawjari masida hena mai pak na bagi damma Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiu hena mai pak channel ama oina bagi damma Pony TV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyam gi suggestion bu khawramna ngaijari Break ki matungda taramna okjari makha taba pau amuk pizari COVID-19 gi laichat sandoraktanaba lokhalakpa checksin thaurangi manungchana Manipur Secretariat ki South amasung North Block ki Block Wings amasung building singda non-official visitors sing changbay yabagi matam working day punamakta ayuk pung 12 dagi hauraga numit chungba pung ama faubadang oiragani hairi wafam asi ngasi GAD gi Deputy Secretary Sunanda Thokchom na thokpa office memorandum amada khangalaki loina COVID appropriate behavior singi manungda akhanaba face mask soidana kadabani hairi order asigi matung ina fongdorakliba wafam sing asi checksin na ngak na chatnaba security officer guard commando sing dasu khangan khre hairi National Democratic Alliance NDA gi Mirep Draupadi Murmu na ngarang pangthokiba taramanga suba President Mikhalda mai pakani haibagi khudam kaya fangki hairi India da leriba parliamentarian amadi legislators singna ngarang President Mikhal gi vote thadakiba adu lakliba July gi tang kunma thoi tha vote ngapigani kunma thoida vote masing thigani loinana mai paklakpa mirep aduna July gi tang kunmanga da president yuwa saklawani hari election commission na fongdorakpada MP chartered ka humfutara mathoi leibagi manungda manga di vote hadakide amasung MLA lising mari kunmanga leibagi manungda taruk na vote hadakide aduga ani amana disqualified oikibana saruk yakide Maramaduna vote hadabagi masing chada marfutara mapan oiki adubu Chhattisgarh, Goa, Gujarat, Himachal Pradesh, Kerala, Karnataka, Madhya Pradesh, Manipur, Mizoram, Puducherry, Sikkim amadi Tamil Nadu da MLA singna chada chama vote hadanaki hari Assam da anauba commando battalion manga sem na bagi damak Assam gi cabinet na lupa crore chanipan nifu rongi senfam kaithana bagi ayaba pikre haina Assam lenga ki official na fongdokre anauba hablak kadariba battalion singasina Assam gi khudong thiningai oiba mafam kaya da thamduna tongan ba thodok wathok kaya thoklakpada amadi counter insurgency gi thabak thauram paikhalakpada achoba mating oigani hari thamlakadoriba anauba mafam singadugi manungda Hailakandi district ki Birsima, Karbi Anglong district ki Doldoli, Sivsagar, Geleki, Kamalbari, Biswanath district ki Pavoy amadi Sadiagi, Ambikapur, Singsu Yauri. July kundagi Kumalampak Sports Complex sa Leiba Hockey Stadium da pangthokodariba state level inter-school under 15 amadi 17 Jawaharlal Nehru Hockey Tournament da sarukyaru naba Jiribam district ki hockey team ngasi Imphal gidamak Jiribam thadokre punna nupa macha sanaroi kuntra na sabat team asiki manager oina district youth affairs and sport ki physical education oza Mohammad Muzibur Rahman na luchingani Marueba pau amuhana pizari
Masakangdabasing na ngarang numidang RIMSki Director Professor A. Santagi yumda bom langsinduna pokay halamle. Loktak pata sajaliba athafum homestay amadi hangpok sangsing numitara mga nigi manungda lauthok kinabalengak na kangankrek. Chathariba Parliament gi nong jumi fang ngasisu opposition gi jarang na bamarakta nungthil kung ani fawba yaithokre. Amadi haukiba pung kunmarida India da nauna COVID positive oikiba masing lising tara mga chonga ga kunipan hengnakre miyoy kun mga nalaikidre. Matang asta poni news update loisinjare meeting tabiru bapu namapu amuka handa krumjari.